ꯆꯦꯟꯊꯔꯛꯂꯕ ꯋꯥꯈꯜꯒꯤ ꯆꯤꯗꯥꯏꯗ ꯄꯛꯂꯤꯕ ꯁꯛꯇꯝ ꯑꯃ, ꯀꯥꯏꯊꯔꯛꯂꯕ ꯊꯃꯣꯏꯒꯤ ꯃꯆꯦꯠꯁꯤꯡꯗ ꯌꯥꯎꯔꯤꯕ ꯂꯝꯂꯥꯟꯕ, ꯀꯦꯝꯊꯔꯛꯂꯕ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯇ ꯏꯈꯨꯠꯅ ꯃꯥꯔꯨꯔꯦ ꯅꯪꯒꯤ ꯃꯃꯤ꯫ ꯃꯅꯤꯒꯤ ꯈꯪꯖꯗꯕ ꯏꯆꯝ ꯆꯝꯕ ꯋꯥꯍꯩꯗ ꯇꯥꯝꯅꯥꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯨꯔꯦ꯫ ꯃꯅꯤꯁꯨ ꯆꯥꯎꯕꯤꯁꯨ ꯇꯍꯥ ꯇꯍꯥ ꯆꯪꯁꯤꯜꯂꯛꯏ꯫ ꯆꯥꯎꯕꯤꯅ ꯇꯥꯝꯅꯥꯒꯤ ꯃꯈꯨꯠ ꯈꯨꯅꯝ ꯄꯥꯏꯔꯒ ꯌꯦꯡꯉꯤ꯫ ꯌꯥꯝꯅ ꯊꯨꯅ ꯕꯥꯇꯤꯜ ꯑꯃꯒꯤ ꯃꯄꯥꯗ ꯊꯝꯂꯒ ꯃꯛꯇꯨꯅ ꯏꯁꯤꯡ ꯀꯣꯠꯇꯨꯅ ꯊꯥꯎ ꯆꯣꯡꯈꯤꯕ ꯃꯐꯝꯗꯨꯗ ꯍꯩꯗꯨꯅ ꯏꯪꯍꯜꯂꯤ꯫ ꯃꯅꯤꯅ "ꯑꯩ ꯃꯣꯂꯣꯝ ꯊꯤꯔꯛꯀꯦ ꯆꯥꯎꯕꯤ" ꯍꯥꯏꯗꯨꯅ ꯍꯣꯕꯦ ꯍꯣꯕꯦ ꯊꯣꯛꯈꯤ꯫ ꯆꯥꯎꯕꯤꯅ ꯅꯨꯡꯁꯥ ꯊꯤꯅ "ꯅꯃꯥꯏꯅ ꯃꯤꯠꯂꯥꯏ ꯃꯊꯛꯁꯨ ꯊꯛꯃꯟꯈ꯭ꯔꯦ ꯅꯪ ꯑꯃꯀꯣ, ꯌꯥꯝꯅ ꯆꯣꯡꯍꯧꯗꯕꯒꯤ ꯐꯕꯅꯤ꯫ ꯍꯣꯇꯦꯜ ꯃꯤꯁꯁꯨ ꯂꯠꯂꯦ ꯇꯥꯏꯃꯤꯡꯗꯣ꯫ ꯃꯤꯀꯨꯞ ꯑꯃ ꯑꯅꯤꯗꯤ ꯋꯥ ꯉꯥꯡꯅꯔꯨꯗ꯭ꯔꯦ꯫ ꯇꯥꯝꯅꯥ ꯁꯣꯔ ꯑꯃ ꯇꯞꯅ ꯍꯣꯟꯊꯔꯛꯂꯒ ꯏꯇꯞ ꯇꯞꯅ "ꯃꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯒꯤ ꯔꯤꯐ꯭ꯔꯦꯁꯃꯦꯟꯅ ꯑꯩꯅ ꯁꯤꯟꯕ, ꯅꯣꯛꯇꯣꯏꯔꯥ ꯀꯞꯇꯣꯏꯔꯥ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ" ꯍꯥꯏꯔꯒ ꯏꯀꯪ ꯀꯪꯅ ꯅꯣꯛꯈꯤ꯫ ꯑꯃꯨꯛꯁꯨ ꯄꯦꯟꯊꯣꯛꯄ ꯈꯣꯟꯐꯝꯗ "ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯔꯛꯄ ꯃꯐꯝꯁꯦ ꯋꯥꯈꯜ ꯁꯥꯟꯇꯤ ꯐꯪꯍꯟꯗꯧꯕ ꯏꯪ ꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯍꯤꯡꯂꯨꯕꯅꯤ꯫ ꯑꯩꯅ ꯍꯤꯡꯉꯛꯈꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗꯨꯗ ꯁꯥꯟꯇꯤ ꯐꯪꯉꯛꯈꯤꯕꯅ ꯄꯥꯝꯈꯤꯕꯅꯤ꯫ ꯋꯥꯅ ꯂꯦꯜꯂꯛꯂꯕ ꯃꯇꯝꯗꯨꯗ ꯃꯥꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯈꯪꯍꯧꯗꯅ ꯂꯥꯛꯈꯤ꯫ ꯑꯩꯅ ꯄꯥꯝꯖꯔꯨꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨꯔꯁꯨ ꯐꯪꯂꯔꯣꯏꯗꯕ ꯅꯨꯡꯉꯥꯏꯕ ꯑꯃ ꯃꯥꯅ ꯄꯤꯕꯤꯈꯤ꯫ ꯃꯥꯒꯤ ꯃꯊꯥꯅꯨꯡꯗꯨ ꯀꯩ ꯌꯥꯎꯕꯅꯣ ꯈꯪꯗꯦ, ꯃꯈꯜ ꯑꯃꯠꯇꯒꯤ ꯃꯩꯁꯥ ꯆꯪꯍꯟꯕꯁꯨ ꯉꯝꯈꯤꯗꯦ꯫ ꯃꯈꯨꯠ ꯑꯅꯤꯅ ꯆꯤꯛꯅ ꯀꯣꯟꯁꯤꯟꯕꯤꯔꯛꯄꯗ ꯁꯪꯁꯥꯔꯒꯤ ꯑꯋꯥꯕ ꯀꯥꯎꯈꯤ꯫ ꯂꯨꯝꯅ ꯊꯣꯔꯛꯄ ꯇꯥꯝꯅꯥꯒꯤ ꯋꯥꯍꯩꯗ ꯆꯥꯎꯕꯤꯁꯨ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ꯫ ꯉꯥꯡꯊꯣꯔꯛꯄ ꯋꯥꯍꯩꯁꯤꯡꯗ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯅꯟꯁꯤꯜꯂꯛꯄꯒꯤ ꯃꯃꯤ ꯏꯐꯣꯡ ꯐꯣꯡꯅ ꯇꯥꯔꯤ꯫ ꯆꯥꯎꯕꯤꯅ ꯇꯞꯅ "ꯐꯤꯔꯦꯞꯄꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦꯔꯥ ꯇꯥꯝꯅꯥ?" "ꯀꯔꯤ ꯋꯥꯔꯤꯅꯣ ꯃꯥꯒ ꯑꯩꯒ ꯁꯥꯟꯅꯒꯗꯕꯁꯤꯕꯨ ꯏꯆꯦ? ꯍꯤꯡꯕꯗ ꯃꯥꯒ ꯑꯩꯒ ꯈꯛꯅ ꯌꯥꯔꯝꯂꯕꯗꯤ ꯃꯇꯝꯗꯨꯗꯒꯤ ꯍꯧꯅ ꯍꯤꯡꯃꯤꯟꯅꯔꯝꯒꯗꯕꯅꯤ꯫ ꯊꯥꯡꯗꯣꯛꯂꯒꯦ ꯈꯟꯅ ꯊꯥꯡꯗꯣꯔꯛꯂꯦ ꯍꯧꯖꯤꯛꯇꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯇ ꯅꯤꯡꯉꯛ ꯅꯤꯡꯉꯛꯄ ꯈꯣꯡꯊꯥꯡ ꯊꯥꯡꯕ ꯍꯧꯅꯗꯦ꯫ ꯅꯨꯡꯁꯤꯅꯕ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ꯫ ꯅꯛꯅ ꯂꯩꯃꯤꯟꯅꯔꯁꯨ ꯅꯨꯡꯁꯤꯅꯗꯕ ꯀꯌꯥꯅꯤ꯫ ꯂꯥꯞꯅ ꯂꯩꯅꯈꯤꯕ ꯀꯌꯥꯁꯨ ꯅꯨꯡꯁꯤꯅꯈꯤꯗꯕ ꯅꯠꯇꯦ꯫ ꯃꯒꯨꯟ ꯌꯥꯎꯗꯕ ꯅꯨꯡꯁꯤꯕꯗꯣ ꯑꯩ ꯄꯥꯝꯗꯦ꯫ ꯑꯁꯨꯝꯅ ꯂꯩꯁꯅꯨ ꯃꯒꯨꯟꯅ ꯌꯣꯝꯗꯨꯅ ꯃꯌꯥꯏ ꯀꯟꯅ." ꯆꯥꯎꯕꯤ ꯇꯞꯅ ꯑꯃꯨꯛꯁꯨ "ꯑꯗꯨꯃꯥꯏꯅ ꯈꯜꯂꯕꯗꯤ ꯆꯠꯍꯟꯈ꯭ꯔꯣ꯫ ꯐꯤꯔꯦꯞꯄ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯂꯨꯔꯅꯨ, ꯄꯜꯂꯨꯔꯅꯨ꯫ ꯅꯤꯡꯁꯤꯡ ꯅꯤꯡꯁꯤꯡ ꯅꯪꯅ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯕꯗꯣ ꯎꯕꯗ ꯏꯆꯦꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯀꯥꯎꯊꯣꯛꯄ ꯍꯥꯏꯕꯁꯦ ꯆꯤꯝꯕꯥꯜꯗꯗꯤ ꯂꯥꯏꯕꯅꯤ, ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯉꯝꯗꯦ꯫ ꯍꯣꯠꯅ ꯍꯣꯠꯅꯅ ꯉꯁꯤꯁꯨ ꯃꯥꯏꯊꯤꯗꯨꯅ ꯂꯩꯔꯤ" ꯍꯥꯏꯔꯒ ꯇꯥꯝꯅꯥ ꯍꯟꯗꯛꯇꯤ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯃꯄꯤꯗꯣ ꯃꯤꯠꯂꯨꯗꯒꯤ ꯅꯥꯟꯊꯔꯛꯂꯦ꯫ ꯆꯥꯎꯕꯤꯁꯨ ꯇꯥꯝꯅꯥꯒꯤ ꯃꯈꯨꯠꯇ ꯑꯏꯪꯕ ꯏꯁꯤꯡꯅ ꯄꯣꯛꯈꯤꯕ ꯃꯐꯝꯗꯨ ꯏꯪꯍꯟꯕ ꯂꯦꯞꯇꯦ꯫ ꯍꯧꯒꯠꯇꯨꯅ ꯈꯥꯡꯗ ꯌꯥꯎꯔꯤꯕ ꯁꯃꯣꯁꯥꯗꯣ ꯀꯣꯠꯊꯔꯨꯏ꯫ ꯃꯩꯔꯤ ꯄꯤꯛꯅ ꯒꯦꯁꯇꯨ ꯂꯩꯊꯗꯨꯅ ꯊꯝꯂꯝꯂꯒ ꯃꯈꯥ ꯇꯥꯅ ꯏꯁꯤꯡꯗꯨ ꯍꯩꯕꯤ꯫ ꯇꯥꯝꯅꯥꯒꯤ ꯃꯥꯏꯊꯣꯡ ꯑꯃꯨꯛꯃꯨꯛꯁꯨ ꯌꯦꯡꯉꯤ꯫ "ꯇꯥꯝꯅꯥ, ꯑꯩꯅ ꯑꯍꯜꯅꯤ ꯍꯥꯏꯗꯨꯅ ꯅꯪꯅ ꯂꯧꯔꯛꯄ ꯐꯤꯔꯦꯞꯇ ꯈꯨꯠ ꯊꯤꯡꯖꯤꯟꯕꯁꯨ ꯉꯝꯗꯦ꯫ ꯍꯧꯖꯤꯛ ꯅꯁꯥꯅ ꯅꯁꯥꯅꯔꯣꯝꯗꯣꯝ ꯍꯤꯡꯕ ꯉꯝꯂꯕꯅꯤ꯫ ꯑꯐ ꯐꯠꯇ ꯇꯨꯡ ꯃꯥꯡ ꯅꯪꯒꯤ ꯄꯨꯟꯁꯤꯅꯤ꯫ ꯅꯪꯅ ꯄꯥꯝꯗꯕ ꯇꯧꯅꯤꯡꯗꯕꯗ ꯑꯩꯒꯤ ꯋꯥ ꯍꯥꯏꯐꯝ ꯂꯩꯇꯦ꯫ ꯅꯊꯃꯣꯏ ꯆꯦꯠꯅ ꯈꯝ ꯊꯦꯡꯅ ꯋꯥꯔꯤꯉꯩ ꯑꯣꯜꯂꯨ ꯌꯥꯈꯤꯗ꯭ꯔꯕ ꯅꯪꯒꯤ ꯋꯥꯈꯜꯅꯤ꯫ ꯍꯧꯖꯤꯛ ꯋꯥꯕꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯅꯨꯡꯉꯥꯏꯊꯣꯛꯄꯁꯨ ꯇꯝꯗꯨꯅ ꯍꯤꯡꯂꯨ, ꯅꯨꯡꯁꯤꯕ ꯅꯆꯥ ꯑꯅꯤꯁꯨ ꯂꯩꯔꯁꯤꯕꯨ." ꯃꯅꯤꯗꯣ ꯍꯣꯕꯦ ꯍꯣꯕꯦ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯂꯩꯔꯛꯄ ꯃꯣꯂꯣꯝ ꯄꯤꯔꯦ꯫ "ꯁꯦ ꯑꯃꯨꯛꯇ ꯇꯩꯁꯜꯂꯨꯁꯦ." ꯆꯥꯎꯕꯤꯅ "ꯇꯥꯁꯧ, ꯃꯤꯅꯤꯠ 20 ꯃꯨꯛꯇꯤ ꯏꯁꯤꯡꯅ ꯏꯪꯍꯜꯂꯨ,
आइस का थोंगमुनो हाइनबनी सुमाइना ngaktang ingenkhige tamna da mo onsilak laga sumaina ising khara khara hayu ai samosa se amukta loisilukige chawbina mani gi samosa se maloi khiduna pek towi paper aphaba anan ba ahum mari da pakna lonsil laga yomsinkhre cherang khaw asoba amada hapire mani su sel piram duna hobi hobi lai phire pagi cabin da hana pusilei sir chana bu puzarakle sumye lurora koi mani khrene tamo kada yorurage ikoi ruda phire pagi opposite ta thariba chair adu da sor hondok tuna phamtharei ai su sir engagement tawre haiduda harau mandana hek chen mani ai engagement tawre haina kanana hairiba marak thana hangkibani angobana haisidi sargi treat se sir luhong tawbagi na tawro phire ba pisum suklaga masadu table lom da chatkhatlaga mayam se koklu ina cha edana aina chana ba seman madi ngrang field visit to wana khibagi staff singini mani tingak ikai boy kai boy ise inthok pani da sir ai di harau dana chelaga tamna ga itai maga da khudak ta samosa seman lubani ontho ikai re da ai di khalluri siga tamna palak pada pisum hena samjinna duna mana tahobra ta khibra khanbadani onthok pani haina pakhat pasu phawi chaning ta de masado wari watai tawramlani chingna bo poktuna nakoina na koire isina kamdau batamo wari nungai rurira oida bo wari sida natte de sir tamna do makhutta thauna poktana pharmacy da amu chilure phiri pa masa kitang lengi tawi hagotuna chening lubagi mo ongni kayam soke khunam na khara pokre phire pata fom khangda nungsa sor amo holi floor mathak tu da so amu yeng khalure table tu da su yeng tharuraga laibak tama khut ye tuna tapli namlui tamo angau se ngawri dana paw sandok pa thu ukhreba kadai de gitar iba pawno engagement bu octau do to ya bro luhong ba sibu po hong do hong ba ya ba singai mani hauna nogle as on thok pa stop lai sabi yauri se yinga sidana sir angang yauraba tamo hoina fare ni irang se sir yumna taglak pada sikangi khang bu su phatte phire pa khirum nok laga sum khallini sagai olava nupi amada nushiruba se kyam lan bo ibusano khara lu tak tawi sir na he ngang thorak pasima summa matang side khoidi ko ka ngawida tuye pass te english manipuri gi luraba site ko ngawraba angka gi formula khara biology gi sanga lei pambi khara tamak pa aina kari bu khangdoriba phire pamang no maganui nangandu da chair do nga thara law does not punish love but it protects marriage rights and responsibility matam sidadi mauso nupi thiraba nupaso pakhang su leisabi so nungsibagi mari mangthokni intimate relationship po machin na oida pada ma mayamam haisil-laga nungsibani utna bo honai nungsibabu mangthokpase aigi khwaidagi yaningdaba thabakni mani na amu matam sidadi namtha ngaktani da sir phire patapna wa honglaga chana base tamona khra sinbiro aigi di thambira manu yare bomjao masu pokhai hale noina bomna sokpa mi soidana yawramlani mani bhabta dana funny sir hagotuna chapo to thanglaga puthokre phire pa makhut khuning animak table tu da ngak laga chuba me tuna pisum khuzin naraga phamhawi ayuk ni angang singi breakfast pizza khraba matong ni tamna na sumang matai da hauri ba sanare khara do ngyak sanglinge ising khara chai thoi asara ge tagi changak po ore pibagi mama ni maga siyam na nakna adum loina ba halni batil do laimai da thamlaga ine kadom chatlubano yumlom da changmin na rei tamna na imung da changlaga mora ama lauthorak laga phida thai achara sukhum lauthom laga magol da phammi tamna na phan macha amada kadom chatluino changak niga amata su hairakte aidinga ure asarana namit nana ikom komi nasanu ngai tabro kaisu tongdena thabak chathok toiro nangbo pungma pan khra helaga chatkani
angang school tharakni haidai ngasidagi children home ga thangnaba building tongana kid center amasu hangbani adusu pibagini aduda taibangan basu tammi ajarana su angang adubu yamna luna tawjabani hoi matam khradi aigi nakta thammaga aina thino thinsin tawrage asara tapna wa honglei tamna piba se nangnaga wa amatta ngangdabra ngangna saknaba iya yade aina ngangbadi taw yade ni nangna khara ngangau kai matangino ine nupi ama kaba kaba khangna hanbani tallena muk tokthue machin yangba yangbi mayam sinane nangonda badnam amuk tawbiri ngangning khe ngangna jasanu haina khanbabudi khalli adubu khangde ai su sola abanina mana nupi angangdo thiradi makhoi ani hotnajaba yaidana nangonda pibagi aranba wakhal amatta leide haiba ai khangi pibanadi madu khande nangna khara wangangau tamna khangi pibana mangonda mapung phana onselaktraso adoba nupi ningdre haiba adubu makhoi anigi marakta kaisu leitaba ichamchamba mari oina khudingmakna ohan khinaba honi ajarada suni ine ai phajana maga phaminaraga wari sage mana su kaisu khandabanida aina angang ani siga pangwa ma basida minungsi chawbagi haunabi aigi hotnabi bani nangna khara nganga oibema aise wangjingda ngantana lai khurumba ama chatlubani nangi sida lamjin oibagi ngahak sanghamgedana sangakpani wari so amatang sage bune nangi na tawmakne kok hek phone tawsinba sungamdaba tamna noi taibang imungdagi chenthori asara urakpada mamagi ngaksamda kollaga mama ayang kamana leinde nganba pithoko bubo ka chatlo hawai pise hawai jainde ajara noi horendi nga thongba taida taibang nangbu nga ga saningdro marum puba kaman achaubanida ai nga pamde yeng pami nganba kapli masam manai phan laga thorai makok tu kanna pairaga sangduna acting yauraga mama dalana kok tu thomame ai ko kaye tamna sungan bagi mana pairaga school chatning da bagi oi da bangang ba tawnu haidra nang ngan mana iya promise tu hairaga khoiri phantak tawba masamdo haidoklaga makok tu mama da non thasili lawai len phudang aksangang na tairi do ure tamna makut ani changna phak tu ni sru nalaga mama gi lipstick loishalaba macha tomba nganba maya higatlaga non khalei sauru dretamna so ngangna bakhara ware macha tomba se ahal du suni adum khara diwai angang na gyan ta ni na tarubada kayam budi taruni ani dugi kaningda mama do mamai mako khangdana chelabani lamba chawa machin manawna kiba kana sulaiti pibagi manakta leiba kandaso mamanaba phuramba khana chainarambagi matangda pibana phania mamagi nakong yahonbidrabani makok sarani haina taibong suwanjabagi wani mi kaya kigande nganbadagi manabu yena sathi manung kalli mamagi mitin khangtani aniduna thak nikpa tamnana hore numidang wairam mama lawba lakani agal manakta leiroi sida leiradamni ngausinaradi sida thamoi ko nangina thauduga angangani sibo aigi nakda thammana phani ne ine numit khani di sida leizarasano aina thabak loira halakpada lawba lake asara angang ani da onsillaga taibangan ba school uniform sa chalura salo bobo ka satkrasi taibang di hoi haiduna imung da jangki ngan mana mama da mga kachep lap yenglaga ima nauba nakti naktoira lakani haibangan ba wasa o hoi mi lake haiba amuksu thajadraduna mama da mamit khuzala yengi tamnana amuksu hai thurai tha lakani haidi lakani angang ni na kay angang no khangde mi ngan bado harahungna makut ani na pakhanga ariba sadana yeka tawramaga imung da hotana paisinki tamnana asarada ine ai angangi ma phihong biro khige ai thillaroge iniga chatpa yadoi oiradi hoi ai ga satmina khrage tamna imung da changi
ꯐꯃꯨꯡ ꯃꯊꯛꯇꯨꯗ ꯑꯉꯥꯡ ꯑꯅꯤꯃꯛ ꯂꯦꯞꯂꯒ ꯍꯩꯕꯣ ꯍꯩꯇꯕꯣꯏ ꯗ꯭ꯔꯦꯁ ꯁꯠꯆꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯇꯥꯝꯅ ꯆꯪꯁꯤꯟꯗꯨꯅ ꯇꯥꯏꯕꯪꯒꯤ ꯐꯨꯔꯤꯠ ꯂꯤꯠꯁꯤꯟꯕ ꯍꯧꯕꯒ ꯉꯥꯟꯕꯅ ꯇꯤꯈꯠꯇꯅ ꯂꯥꯎꯏ, "ꯏꯃꯥ, ꯑꯩꯒꯤ ꯍꯥꯟꯅ ꯅꯤꯠꯅꯣ! ꯍꯣꯏ ꯏꯃꯥ, ꯑꯩꯒꯤ ꯍꯥꯟꯅ ꯅꯤꯠꯅꯣ ꯍꯥꯏꯕ!" ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯃꯃꯥꯏ ꯁꯨꯛꯂꯒ ꯈꯥꯡꯂꯦ, ꯃꯆꯥꯗ ꯑꯣꯟꯁꯤꯜꯂꯒ ꯆꯩ, "ꯀꯤꯟꯅ ꯁꯨꯔꯛꯀꯅꯤꯀꯣ, ꯏꯉꯥꯎ ꯉꯥꯎꯁꯤꯟꯅꯕ꯭ꯔꯥ ꯍꯥꯏꯕꯨ! ꯅꯪ ꯀꯞꯄꯒ ꯆꯠꯅꯤꯕ ꯍꯧꯖꯤꯛ? ꯄꯥꯈꯪ ꯐꯥꯔꯀꯥꯟꯗ ꯂꯝꯍꯦꯟ ꯁꯥꯗꯅ ꯑꯩꯒꯤ ꯆꯩꯗꯣ ꯆꯥꯅꯤꯡꯕ꯭ꯔꯣ? ꯌꯥꯝ ꯍꯥꯎꯕ꯭ꯔꯕ? ꯐꯨꯗꯔꯛꯑꯗꯤꯀꯣ ꯅꯕꯣꯛꯅ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯅꯦꯕ ꯍꯧꯖꯤꯛ!" ꯉꯥꯟꯕ ꯐꯃꯨꯡꯗ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯇꯥꯈꯤ, ꯃꯈꯨꯠ ꯑꯅꯤ ꯃꯈꯣꯡ ꯑꯅꯤ ꯐꯥꯛꯇꯣꯛꯏ꯫ "ꯑꯩ ꯍꯥꯟꯅ ꯅꯣꯏꯁꯤꯟꯗ꯭ꯔꯗꯤ ꯑꯩ ꯁ꯭ꯀꯨꯜ ꯁꯨꯡꯆꯥ ꯆꯠꯂꯣꯏ." "ꯇꯞ ꯇꯥꯒꯤ ꯐꯨꯔꯛꯀꯅꯤꯀꯣ, ꯌꯥꯝ ꯀꯦꯁꯤꯟꯅꯕ꯭ꯔꯥ ꯍꯥꯏꯕꯕꯨ!" ꯉꯥꯡꯗꯅ ꯇꯥꯏꯕꯪꯒꯤ ꯃꯐꯤ ꯁꯦꯠꯄ ꯂꯣꯏꯈ꯭ꯔꯦ꯫ ꯉꯥꯟꯕꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, "ꯍꯧꯒꯠꯂꯨ ꯊꯨꯅ, ꯊꯦꯡꯈ꯭ꯔꯅꯤ ꯑꯇꯣꯝꯕ." "ꯆꯠꯅꯣꯏꯗꯤ ꯆꯠꯅꯣꯏ." ꯐꯤꯕꯝꯒ ꯍꯣꯡꯗꯅ ꯃꯆꯤꯟꯒꯗꯣ ꯉꯥꯅꯨ ꯁꯥꯗꯅ ꯇꯨꯝꯃꯒ ꯂꯩꯈ꯭ꯔꯦ꯫ ꯄꯤꯁꯨꯝ ꯃꯃꯤꯠꯀ ꯏꯁꯨꯛ ꯁꯨꯛꯅ ꯇꯥꯏꯕꯪꯁꯨ ꯃꯃꯥꯅ ꯃꯥꯒꯤ ꯍꯥꯟꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯍꯥꯏꯗꯅ ꯄꯣꯡꯅ ꯉꯥꯟꯕꯗ ꯌꯦꯡꯉꯤ꯫ ꯇꯥꯝꯅꯥꯅ ꯉꯥꯟꯕꯕꯨ ꯐꯃꯨꯡꯗꯩ ꯆꯤꯡꯈꯠꯂꯤ, ꯉꯥꯟꯕ ꯍꯧꯒꯠꯂꯨ ꯌꯥꯗꯦ꯫ ꯑꯗꯨꯗꯩ ꯊꯕꯛ ꯌꯥꯝꯕꯤ ꯃꯃꯥ ꯃꯆꯤꯡ ꯂꯥꯛꯇꯨꯅ ꯑꯐꯥꯕ ꯃꯁꯝꯗꯨ ꯄꯥꯏꯔꯒ ꯐꯣꯏꯗꯠꯇꯨꯅ ꯆꯤꯡꯈꯠꯂꯤ꯫ "ꯑꯌꯥ!" ꯇꯥꯟꯖꯥꯗꯨꯗ ꯄꯤꯕꯥ ꯄꯥꯏꯁꯤꯜꯂꯛꯂꯒ ꯈꯥꯝꯃꯤ꯫ "ꯑꯁ, ꯀꯩꯅꯣ, ꯀꯩ ꯑꯉꯥꯡ ꯈꯨꯐꯨꯅꯣ ꯑꯗꯨꯕꯣ?" ꯂꯝꯍꯦꯟꯕ ꯃꯆꯥ ꯄꯣꯛꯂꯗꯤ ꯃꯃꯥ ꯏꯁꯧ ꯀꯜꯂꯤ ꯍꯥꯏꯗꯣ ꯇꯥꯝꯅꯥꯅ ꯑꯣꯏꯔꯕꯅꯤ꯫ "ꯂꯝ ꯌꯥꯝ ꯍꯦꯟꯕ ꯑꯗꯨꯏꯅꯤ꯫ ꯀꯩ ꯊꯣꯛꯏꯅ ꯇꯧꯔꯤꯅꯣꯕ? ꯏꯀꯦ ꯀꯦꯁꯤꯟꯅꯔꯗꯤ ꯑꯩꯅ ꯉꯁꯥꯏꯅ ꯂꯝ ꯍꯦꯟꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯍꯥ?" ꯉꯥꯟꯕ ꯄꯤꯕꯥ ꯂꯥꯛꯄꯗꯒꯤ ꯋꯥ ꯋꯥ ꯀꯞꯈꯠꯂꯛꯏ꯫ ꯇꯥꯝꯅꯥꯅ ꯑꯃꯨꯛꯁꯨ ꯀꯛꯁꯤ ꯍꯠꯇꯣꯏ ꯇꯧꯕꯒ ꯄꯤꯕꯥꯅ ꯊꯠꯈ꯭ꯔꯦ꯫ ꯀꯞꯄꯤꯕ ꯉꯥꯟꯕꯒꯤ ꯃꯄꯤ ꯇꯩꯊꯣꯛꯂꯒ, "ꯅꯪ ꯂꯝ ꯍꯦꯜꯂꯨꯕ꯭ꯔꯣ?" "ꯏꯃꯥꯅ ꯗꯗꯥꯒꯤ ꯍꯥꯟꯅ ꯅꯣꯏꯁꯤꯟꯅꯤ, ꯗꯗꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯃꯥꯅ. ꯑꯩꯅ ꯍꯥꯏꯕ ꯁꯨꯡꯆꯥ ꯍꯦꯛ ꯌꯥꯗꯦ. ꯅꯐꯣꯏꯁꯨ ꯉꯔꯥꯡ ꯗꯗꯥꯗ ꯇꯨꯃꯤꯟꯅ ꯄꯤꯖꯩ. ꯇꯥꯝꯅ ꯑꯉꯥꯎꯕꯤ ꯍꯥꯏꯁꯤ. ꯍꯩꯄꯨ ꯐꯠꯇꯕ! ꯅꯌꯥꯝꯕꯁꯦ ꯉꯔꯥꯡ ꯆꯥꯛ ꯆꯥꯈꯤꯗꯕꯒꯤ ꯑꯍꯤꯡꯗ ꯂꯐꯣꯏ ꯄꯤꯖꯕꯅꯤ. ꯅꯪꯅ ꯀꯌꯥꯝ ꯌꯥꯝꯅ ꯑꯩꯅ ꯄꯤꯖꯗ꯭ꯔꯒꯦꯕ?" ꯉꯥꯟꯕꯗꯣ ꯃꯃꯥ ꯀꯤꯕꯅ ꯀꯨꯏꯅ ꯀꯞꯇꯦ, ꯃꯈꯨꯠ ꯎꯠꯂꯒ ꯁꯥꯏꯟ ꯇꯧꯗꯨꯅ, "ꯑꯗꯨꯗꯤ ꯉꯁꯤ ꯑꯩꯒꯤ ꯅꯐꯣꯏ 2, ꯗꯗꯥꯒꯤꯅ ꯑꯃꯈꯛ." ꯄꯤꯕꯥ ꯅꯣꯛꯏ꯫ ꯉꯥꯟꯕꯒꯤ ꯗ꯭ꯔꯦꯁ ꯄꯔꯞ ꯃꯥꯅ ꯑꯣꯏꯅ ꯂꯣꯏꯁꯤꯟꯕꯤ꯫ ꯉꯥꯟꯕꯗꯤ ꯃꯆꯤꯟ ꯁꯨꯛꯂꯦꯞ ꯂꯦꯞꯇꯦ꯫ "ꯅꯐꯣꯏ 8-9 ꯍꯧꯕ, ꯑꯩꯅ 2, ꯗꯗꯥꯅ 1, ꯑꯗꯨꯗꯤ..." ꯃꯈꯨꯠꯀ ꯊꯦꯛꯂꯒ, 4 ꯅꯩꯒꯗꯝꯅꯤ, 3 ꯅꯩꯔꯝꯕꯗ ꯑꯩꯗꯤ ꯌꯥꯔꯣꯏ." ꯄꯤꯕꯥ ꯅꯣꯛꯅ ꯅꯣꯛꯅ ꯑꯉꯥꯡꯒꯤ ꯃꯐꯤ ꯁꯦꯠꯄ ꯂꯣꯏꯈ꯭ꯔꯒ ꯄꯨꯊꯣꯔꯛꯏ꯫ ꯃꯥꯁꯨ ꯇꯥꯝꯅꯥꯅ ꯑꯉꯥꯡ ꯊꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯥꯅ ꯑꯣꯏꯅ ꯂꯧꯕꯤꯔꯨꯒꯦ ꯂꯥꯛꯄꯅꯤ꯫ ꯃꯥꯡꯒꯣꯜꯗ ꯉꯥꯟꯕ ꯄꯝꯗꯨꯅ ꯊꯣꯔꯛꯄꯗ ꯑꯥꯆꯔꯥꯁꯨ ꯍꯧꯒꯠꯇꯨꯅ ꯇꯥꯏꯕꯪꯒꯤ ꯃꯈꯨꯠ ꯁꯝꯕꯤ꯫ ꯇꯥꯝꯅꯥꯗ ꯍꯥꯏ, "ꯑꯉꯥꯡ ꯁꯛꯇꯥꯁꯤꯒ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯩꯊꯣꯛꯑꯣꯏ ꯇꯥꯝꯅ. ꯑꯥꯗꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞꯅ ꯁꯦꯟꯅꯔꯨꯕꯅꯦ ꯌꯥꯝ ꯐꯅꯤꯀꯣ." ꯑꯗꯨ ꯍꯦꯛ ꯍꯥꯏꯔꯛꯄꯗ ꯉꯥꯟꯕ ꯆꯞ ꯇꯤꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯄꯤꯕꯥꯅ ꯇꯥꯈꯤꯅꯤ ꯍꯥꯏꯅ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ꯫ "ꯍꯩ, ꯃꯁꯤ ꯑꯉꯥꯡꯁꯦ." "ꯑꯩ ꯅꯩꯕ ꯇꯟꯅꯤ, ꯁꯤꯗ ꯅꯩꯒꯅꯤ." "ꯂꯥꯛꯀꯦꯗꯤ ꯂꯥꯛꯀꯦ, ꯉꯥꯟꯕ ꯅꯪꯀꯣ." ꯄꯤꯕꯥꯅ, "ꯅꯃꯥꯁꯦ ꯅꯣꯏ ꯂꯧꯕ ꯂꯥꯛꯀꯅꯤ ꯃꯤ, ꯂꯝ ꯍꯦꯟꯒꯅꯨꯀꯣ ꯉꯥꯟꯕ." ꯍꯥꯏꯔꯛꯄꯒ ꯉꯥꯟꯕ ꯐꯠ ꯄꯤꯕꯥꯒꯤ ꯉꯛꯁꯝꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯀꯣꯟꯈ꯭ꯔꯦ꯫ ꯊꯤꯅ ꯐꯨꯔꯨꯔꯕꯁꯨ ꯊꯕꯛꯅ ꯌꯥꯗ꯭ꯔꯗꯨꯅ ꯏꯟꯊꯤꯅ ꯂꯩꯃꯤꯟꯅꯕ ꯐꯪꯗ꯭ꯔꯕꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯑꯉꯥꯡ ꯑꯅꯤꯃꯛ ꯂꯩꯖꯅꯤꯡꯉꯤ꯫ ꯅꯨꯃꯤꯗꯥꯡ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯃꯃꯥꯒꯤ ꯃꯊꯥꯅꯨꯡꯗ ꯇꯨꯝꯗꯨꯅ ꯄꯣꯊꯥꯖꯅꯤꯡꯉꯤ꯫ ꯃꯆꯥ 2 ꯊꯣꯛꯈꯤꯕꯗꯣ ꯌꯦꯡꯂꯒ ꯋꯥꯏ ꯁꯪꯕꯒꯤ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯏ꯫ ꯃꯥꯡꯒꯣꯜꯗꯒꯤ ꯃꯣꯔꯥ ꯐꯥꯟ ꯄꯨꯁꯤꯜꯂꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯏ꯫ ꯊꯣꯏꯒ ꯕꯤꯃꯣꯇꯤꯒ ꯑꯌꯨꯛꯇꯨ ꯆꯥꯛ ꯆꯥꯃꯤꯟꯅꯩ꯫ ꯀꯨꯟꯖꯣꯗꯤ ꯆꯥꯕ ꯊꯛꯄ ꯊꯣꯛꯂꯒ ꯍꯧꯒꯠꯈ꯭ꯔꯦ꯫ ꯕꯣꯔꯤꯁꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯗꯨꯃꯛꯅꯤ ꯈꯪꯅꯤꯡꯂꯨꯔ ꯃꯥꯜꯂꯤ ꯊꯣꯏꯅ ꯃꯃꯥꯗ꯫ "ꯏꯃꯥ, ꯑꯩꯈꯣꯏ ꯗꯗꯥꯅ ꯆꯦꯜꯂꯝꯕ ꯅꯨꯄꯤꯗꯨꯕꯨ ꯀꯥꯏꯗꯩꯅꯣ? ꯀꯩꯒꯤ ꯄꯤꯅꯈꯤꯗ꯭ꯔꯤꯅꯣ?" ꯕꯤꯃꯣꯇꯤ ꯋꯥꯔꯤꯗꯨ ꯍꯦꯛ ꯄꯜꯂꯛꯄꯒ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯤ꯫ ꯈꯪꯖꯗꯗꯨꯅ ꯍꯪꯉꯛꯄ ꯃꯆꯥꯅꯨꯄꯤꯗ ꯆꯩꯔꯨꯕꯁꯨ ꯌꯥꯗꯦ꯫ "ꯄꯤꯅꯗꯕ ꯅꯠꯇꯦ, ꯁꯦꯜ ꯍꯨꯔꯥꯜꯂꯒ ꯆꯦꯟꯈꯤꯕꯒꯤꯅꯤ." "ꯑꯦ, ꯀꯩꯅꯣ? ꯀꯣꯏꯅꯔꯒ ꯅꯨꯡꯁꯤꯅꯔꯒ ꯄꯥꯝꯗ꯭ꯔꯦ ꯏꯁꯥꯅ ꯌꯥꯗꯦꯒ ꯍꯥꯏꯔꯒ ꯁꯦꯜ ꯀꯣꯠꯇꯅ ꯂꯧꯊꯣꯛꯄꯒꯤ ꯋꯥꯔꯤꯗꯤ ꯇꯥꯏ. ꯗꯗꯥꯅ ꯁꯦꯜ ꯀꯌꯥꯝ ꯄꯥꯏꯗꯅ ꯍꯨꯔꯥꯜꯂ ꯆꯦꯟꯈ꯭ꯔꯤꯅꯣ ꯍꯥꯏꯁꯦ? ꯅꯕꯨꯡꯁꯤꯅ ꯀꯥꯔ ꯑꯃꯨꯛ ꯊꯧ, ꯕꯥꯏꯛ ꯑꯃꯨꯛ ꯊꯧ ꯇꯧꯕꯗ ꯁꯦල් ꯄꯥꯏꯔꯦꯅ ꯌꯥꯜꯂꯛꯄ. ꯅꯪꯅ ꯄꯥꯕꯨꯡꯒꯤ ꯃꯃꯥꯡꯗꯒ ꯄꯜꯂꯛꯀꯅꯨꯀꯣ, ꯄꯟꯕ ꯌꯥꯗꯝꯅꯤ. ꯅꯕꯨꯡꯅ ꯈꯔ ꯈꯔ ꯇꯨꯡꯁꯤꯜꯂꯒ ꯊꯝꯕ ꯂꯨꯄꯥ 50,000 ꯉꯧꯔꯣꯛ ꯉꯧꯅ ꯍꯨꯔꯥꯜꯂ ꯆꯦꯟꯈ꯭ꯔꯤꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯃꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯕꯅꯤ. ꯃꯤꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯔꯒ ꯃꯥꯅ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯗꯧꯔꯤꯕ? ꯁꯣꯡꯂꯝ ꯆꯥꯗꯗꯅ ꯍꯜꯂꯛꯑꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯕꯅꯤ. ꯄꯜꯂꯛꯀꯅꯨꯀꯣ, ꯄꯜꯂꯛꯀꯅꯨ, ꯍꯩꯅꯗꯦ."
ꯊꯣꯏꯗꯤ ꯈꯪꯗꯕꯅꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯣꯡ ꯆꯥꯗ꯭ꯔꯒꯦ? ꯍꯣ ꯂꯥꯏꯔꯕ ꯍꯥꯏꯕꯁꯤꯅ ꯑꯃꯅꯤ, ꯃꯊꯣꯡ ꯆꯥꯗꯕ ꯂꯝꯆꯠ ꯆꯨꯝꯗꯕꯁꯤꯗꯤ ꯏꯃꯥꯗꯤ ꯑꯣꯟꯅꯤꯡꯉꯤꯀꯣ꯫ ꯃꯃꯥꯗꯨꯁꯨ ꯃꯋꯥ ꯇꯔꯥꯔꯛ ꯅꯥꯏꯔꯨꯔꯦ, ꯀꯔꯝꯕ ꯃꯆꯥꯅꯣꯒ ꯈꯪꯕ ꯅꯨꯄꯤ ꯅꯠꯇꯦꯗ꯫ ꯂꯩꯅꯥ ꯄꯛꯇꯅ ꯁꯤꯈ꯭ꯔꯕꯅꯤ꯫ ꯌꯥꯝ ꯐꯔꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯣꯏꯍꯧꯗꯕ꯫ ꯅꯪ ꯄꯥꯕꯨꯡꯒꯤ ꯃꯃꯥꯟꯅꯕ ꯅꯨꯄꯤ ꯆꯣꯞ ꯑꯃ ꯂꯩꯕꯅꯤ, ꯑꯗꯨꯁꯨ ꯗꯁꯥ ꯇꯥꯗꯅ ꯁꯤꯈ꯭ꯔꯦꯗꯅ꯫ ꯃꯆꯥ ꯅꯨꯄꯤ ꯂꯣꯏꯅ ꯍꯨꯟꯗꯣꯛꯑꯝꯃꯒ ꯁꯤꯈ꯭ꯔꯦꯗꯅ꯫ ꯁꯤ ꯇꯣꯛꯈ꯭ꯔꯣ, ꯁꯣꯔꯥꯠ ꯂꯣꯏꯗ꯭ꯔꯤꯉꯩ ꯂꯣꯠꯅ ꯃꯌꯨꯝꯗꯒꯤ ꯆꯦꯟꯈ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯃꯥꯅ ꯂꯥꯛꯏꯗꯨ ꯃꯤꯒꯤ ꯌꯨꯝ ꯊꯨꯒꯥꯏꯕ ꯅꯠꯇ꯭ꯔꯤꯕ꯭ꯔꯣ? ꯈꯜꯂꯤ ꯊꯣꯏ ꯃꯥꯁꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯊꯣꯡ ꯆꯥꯗ꯭ꯔꯕꯅꯣ, ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ ꯃꯕꯨꯡꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯄꯥꯝꯖꯔꯨꯕꯅꯣ꯫ ꯂꯋꯥꯏ ꯂꯝꯗꯗꯤ ꯌꯥꯝ ꯁꯦꯝꯖꯤꯟꯕꯅꯤꯅꯅꯦ, ꯁꯦꯝꯖꯤꯜꯂꯝꯕ꯭ꯔꯁꯨ ꯈꯪꯄꯣꯠꯇꯦ, ꯄꯨꯡꯉꯣ ꯍꯣꯡꯉꯒ ꯊꯝꯕꯤꯔꯝꯃꯤ꯫ ꯕꯤꯃꯣꯇꯤꯅ ꯇꯥꯝꯅꯥꯁꯦ ꯀꯥ ꯍꯦꯟꯅ ꯀꯤꯈꯤꯕꯅꯤ꯫ ꯀꯨꯟꯖꯣꯁꯨ ꯃꯉꯥꯏ, ꯅꯨꯡꯁꯤꯕ ꯀꯧꯕ ꯂꯩꯇꯦ꯫ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯗꯨ ꯐꯥꯎꯕ ꯏꯃꯨꯡ ꯊꯨꯒꯥꯏꯕꯤꯔꯝꯕꯒꯤ ꯕꯗꯅꯥꯝ ꯄꯤꯕ ꯂꯦꯞꯇ꯭ꯔꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯇꯥꯝꯅꯥꯔꯤ ꯌꯨꯝꯁꯤꯗ ꯂꯩꯔꯝꯂꯕꯁꯨ ꯌꯨꯝ ꯊꯨꯒꯥꯏꯕ ꯂꯩꯔꯤꯅꯤ ꯍꯥꯏꯅ ꯆꯩꯕꯤꯔꯝꯕꯁꯨ ꯌꯥꯔꯤ꯫ ꯀꯪꯂꯥꯁꯥ ꯀꯦꯇꯔꯤꯡ ꯁꯔꯚꯤꯁꯇ ꯉꯥꯏꯍꯥꯛ ꯆꯪꯂꯨꯔꯦ꯫ ꯄꯨꯡ 11 ꯑꯗꯥꯏꯗ ꯆꯥꯎꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯈꯔꯁꯨ ꯄꯥꯡꯕꯤ꯫ ꯏꯁꯤꯡ ꯃꯥꯏꯁꯤꯡꯒꯨꯝꯕꯗꯤ ꯀꯌꯥ ꯁꯣꯛꯇ꯭ꯔꯦ, ꯆꯥꯅ ꯊꯛꯅꯕ ꯍꯥꯞꯇꯣꯛ ꯍꯥꯞꯆꯤꯟ ꯈꯔꯗ ꯃꯇꯦꯡ ꯇꯧꯏ꯫ ꯆꯥꯎꯕꯤꯅ, ꯇꯥꯝꯅꯥ ꯅꯪ ꯉꯥꯛꯇꯪ ꯍꯣꯇꯦꯜ ꯁꯪꯉꯝꯃꯨ, ꯑꯩꯈꯣꯏ ꯕꯦꯝꯆꯥꯅ ꯂꯥꯏꯔꯤꯛ ꯂꯩꯒꯦ ꯄꯩꯁꯥ ꯈꯔ ꯊꯝꯃꯝꯃꯨ ꯍꯥꯏꯕꯅꯤ, ꯊꯝꯃꯝꯗ꯭ꯔꯤ꯫ ꯃꯥ ꯁꯣꯝꯗ ꯂꯥꯛꯏ, ꯑꯩ ꯑꯃꯨꯛꯇ ꯉꯥꯏꯔꯨꯈꯤꯒꯦ꯫ ꯁꯤꯟꯅꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯗꯤꯁꯤꯗ ꯊꯕꯛꯀꯤ ꯂꯥꯛꯄ ꯃꯤ ꯑꯃ ꯑꯅꯤꯁꯨ ꯆꯥ ꯊꯛꯏ꯫ ꯐꯤꯔꯦꯞꯄꯁꯨ ꯉꯁꯤꯗꯤ ꯊꯥꯖꯗꯅ ꯈꯨꯠ ꯐꯥꯎꯖꯤꯜꯂꯛꯏ꯫ ꯆꯉꯥꯡ ꯂꯩꯔꯗꯤ ꯒ꯭ꯂꯥꯁ ꯑꯝꯇ ꯊꯛꯀꯦ꯫ ꯊꯥꯡꯒꯠꯂꯨ ꯍꯥꯏꯕ꯭ꯔꯥ? ꯆꯤꯅꯤ ꯊꯨꯝꯕ ꯀꯌꯥ ꯊꯛꯇꯕꯗꯨꯗ ꯍꯥꯟꯅꯒꯨꯝ ꯃꯥꯅ ꯂꯣꯟꯈꯤꯕ ꯑꯗꯨꯝ ꯂꯣꯜꯂꯨꯔꯥ ꯍꯪꯉꯛꯄꯅꯤ꯫ ꯐꯤꯔꯦꯞꯄ ꯆꯤꯌꯔ ꯑꯃꯗ ꯐꯝꯊꯔꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯉꯛꯁꯝ ꯀꯨꯗꯥꯝ ꯑꯆꯦꯠꯄꯗꯨ ꯂꯧꯊꯣꯛꯏ꯫ ꯍꯨꯃꯥꯡ ꯁꯧꯕꯒꯤ ꯃꯆꯤꯟꯅ ꯁꯣꯔ ꯐꯨ ꯀꯥꯝꯊꯣꯛꯇꯨꯅ, ꯑꯃ ꯍꯦꯛꯇ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯀꯗꯕꯅꯤ, ꯁꯤꯗ ꯉꯥꯏꯔꯒꯦꯅ ꯇꯧꯕꯅꯤ ꯇꯥꯃꯣ ꯍꯣꯏ꯫ ꯆꯥꯗꯨ ꯍꯩꯔꯒ ꯐꯤꯔꯦꯞꯄꯗ ꯄꯤ꯫ ꯇꯥꯝꯅꯥꯒꯤ ꯈꯨꯠꯇꯨꯗ ꯌꯦꯡꯂꯒ, ꯗꯣꯛꯇꯔ ꯆꯠꯇ꯭ꯔꯕꯣ? ꯆꯠꯇ꯭ꯔꯦ, ꯅꯃꯥꯏ ꯊꯛꯃꯜꯂꯤ꯫ ꯁꯃꯣꯁꯥ ꯄꯤꯁꯇꯨ ꯌꯥꯝꯃꯟꯕꯒꯤ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯕꯅꯤ꯫ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟꯁ꯫ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟꯁ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗꯅꯤ ꯐꯤꯔꯦꯞꯄ ꯄꯤꯁꯨꯝ ꯑꯅꯤ ꯅꯛꯁꯤꯟꯅꯈꯤꯕ꯫ ꯏꯃꯥꯅ ꯆꯔꯥ ꯍꯦꯜꯂꯒ ꯅꯤꯡꯉꯥꯏ ꯇꯧꯔꯤ, ꯉꯁꯥꯏꯁꯨ ꯗꯣꯛꯇꯔꯗ ꯄꯨꯈꯠꯂꯦ꯫ ꯃꯇꯝ ꯆꯥꯔꯦ꯫ ꯇꯥꯝꯅꯥ ꯀꯩꯁꯨ ꯍꯥꯏꯔꯝꯗꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ꯫ ꯐꯤꯔꯦꯞꯄꯁꯨ ꯇꯥꯝꯅꯥꯕꯨ ꯃꯤꯀꯨꯞ ꯑꯃ ꯑꯅꯤ ꯌꯦꯡꯂꯝꯂꯒ ꯆꯥ ꯑꯁꯥꯕꯗꯣ ꯑꯁꯥꯕ ꯋꯦꯗꯔꯗꯨꯗ ꯊꯛꯆꯤꯜꯂꯤ꯫ ꯁ꯭ꯇꯥꯐ ꯑꯃ ꯑꯅꯤꯁꯨ ꯆꯪꯏ꯫ ꯁꯔꯁꯨ ꯆꯥ ꯊꯛꯑꯝꯃꯤꯔꯥ? ꯌꯥꯝ ꯊꯥꯖꯗꯦ꯫ ꯕꯣꯝ ꯑꯃ ꯉꯔꯥꯡ ꯄꯣꯈꯥꯏꯈꯤꯕ, ꯑꯗꯨꯒꯤ ꯀꯟꯗꯤꯁꯟꯗꯨ ꯆꯦꯛ ꯇꯧꯁꯤꯔꯅ ꯈꯟꯅ ꯊꯣꯔꯛꯑꯝꯕꯅꯤ꯫ ꯀꯔꯥꯏꯋꯥꯏꯗꯅꯣ ꯁꯔ? ꯃꯅꯥ ꯃꯅꯤꯜ ꯅꯥꯏꯗꯅ ꯃꯦꯗꯤꯌꯥꯒ ꯀꯧꯅꯈꯤꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ, ꯃꯐꯝꯗꯤ ꯍꯥꯏꯔꯔꯣꯏ꯫ ꯑꯁꯦꯡꯕ ꯃꯥꯜꯂꯤ ꯋꯥꯔꯤꯗꯣ ꯀꯗꯥꯏꯗ ꯑꯣꯏꯔꯖꯥꯠꯅꯣ ꯍꯥꯏꯅ ꯉꯥꯡꯅꯩ꯫ ꯇꯥꯝꯅꯥꯗ ꯁ꯭ꯇꯥꯐ ꯑꯃꯅ ꯑꯣꯟꯁꯤꯜꯂꯒ, ꯏꯕꯦꯝꯃ ꯀꯣꯐꯤ 2ꯗ ꯄꯤꯕꯤꯌꯨꯕ꯫ ꯍꯧꯒꯠꯇꯨꯅ ꯀꯣꯐꯤ 2 ꯌꯥꯗꯨꯅ ꯄꯤ꯫ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯄꯗ ꯐꯤꯔꯦꯞꯄꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯄꯗꯣ ꯃꯁꯦꯟ ꯃꯔꯥꯡ ꯎꯔꯛꯏ꯫ ꯃꯈꯨꯠꯅ ꯄꯥꯏꯔꯝꯕ ꯇ꯭ꯔꯦ ꯂꯩꯃꯥꯏꯗ ꯅꯥꯟꯊꯈ꯭ꯔꯦ꯫ ꯑꯁ! ꯁꯣꯜꯂꯒ ꯃꯈꯥꯗꯒꯤ ꯅꯤꯡꯒꯥꯡ ꯐꯝꯊꯈꯤ꯫ ꯐꯤꯔꯦꯞꯄꯕꯨ ꯍꯧꯒꯠꯂꯛꯂꯒ ꯄꯥꯈꯠꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯃꯈꯨꯠ ꯅꯥꯝꯃ ꯀꯨꯜꯂꯒ ꯀꯅꯥ ꯂꯩ ꯈꯪꯗ ꯇꯥꯝꯅꯥꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯔꯒ, ꯇꯥꯝꯅꯥ ꯀꯩꯗꯧꯔꯒꯦ? ꯁ꯭ꯇꯥꯐ ꯑꯃꯅ ꯏꯁꯤꯡ ꯄꯨꯁꯜꯂꯛꯏ꯫ ꯐꯤꯔꯦꯞꯄ ꯃꯥꯅ ꯑꯣꯏꯅ ꯇꯥꯞ ꯂꯧꯈ꯭ꯔꯒ ꯏꯁꯤꯡꯗꯨꯅ ꯃꯀꯣꯛꯇ ꯄꯥꯈꯠꯅ ꯈꯤꯛꯏ꯫ ꯇꯥꯝꯅꯥꯁꯨ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯁꯤꯜꯂꯤ꯫ ꯐꯥꯊꯕꯒꯤ ꯁꯣꯔ ꯆꯥꯎꯅ ꯇꯞꯅ ꯇꯞꯅ ꯍꯣꯜꯂꯤ꯫ ꯁꯣꯔ ꯄꯧꯔꯝꯕꯗꯒꯤ ꯇꯞꯊꯔꯛꯄ ꯀꯥꯟ ꯐꯤꯔꯦꯞꯄꯁꯨ ꯋꯥ ꯍꯦꯛ ꯁꯪꯉꯤ꯫ ꯅꯨꯡꯁꯥ ꯊꯤꯅ ꯊꯕꯛꯇ ꯁꯨꯝ ꯁꯨꯔꯒ ꯂꯩꯔꯕꯣ? ꯌꯨꯝꯗ ꯍꯜꯂꯨ ꯂꯥꯛꯑꯣ, ꯑꯩ ꯊꯤꯟꯒꯦ꯫ ꯇꯥꯝꯅꯥ ꯑꯀꯣꯏꯕꯗ ꯂꯩꯔꯤꯗꯣ ꯍꯥꯏꯔꯞ ꯌꯦꯡꯂꯨꯏ꯫ ꯐꯤꯔꯦꯞꯄꯁꯨ ꯋꯥꯈꯠꯂꯛꯏ꯫ ꯃꯁꯥꯗꯣ ꯍꯥꯏꯐꯦꯠ ꯁꯦꯝꯂꯒ ꯍꯧꯒꯠꯂꯛꯏ꯫ ꯅꯁꯥ ꯉꯝꯗ꯭ꯔꯗꯤ ꯄꯣꯊꯥꯎ ꯌꯥꯗ꯭ꯔꯣ? ꯑꯩ ꯒꯥꯔꯤ ꯌꯥꯎꯔꯤꯁꯤꯗ ꯅꯣꯏ ꯇꯥꯆꯧꯒ ꯇꯧꯔꯒ ꯗꯣꯛꯇꯔꯗ ꯆꯠꯊꯣꯛꯎꯁꯨ꯫ ꯀꯩꯅꯣ ꯍꯥꯏꯅ ꯏꯉꯛ ꯉꯛꯅꯔꯝꯕ ꯃꯤꯠꯌꯦꯡ ꯀꯣꯝꯊꯣꯛꯅꯔꯛꯏ꯫ ꯃꯅꯤꯗ ꯐꯣꯟ ꯇꯧꯒꯦ ꯍꯥꯏꯅ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟ ꯂꯧꯊꯣꯔꯛꯄꯗ ꯇꯥꯝꯅꯥꯅ ꯈꯥꯝꯃꯤ꯫ ꯌꯥꯔꯅꯤ ꯁꯔ, ꯀꯣꯛ ꯈꯤꯇꯪ ꯉꯥꯎꯔꯨꯕꯒꯤꯅꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯍꯧꯒꯠꯂꯛꯏ꯫ ꯆꯤꯌꯔ ꯑꯃꯗ ꯇꯞꯅ ꯐꯝꯃꯤ꯫ ꯁ꯭ꯇꯥꯐ ꯑꯃꯅ, ꯏꯕꯦꯝꯃ ꯁꯦꯜ ꯈꯛ ꯇꯥꯟꯕꯁꯨ ꯍꯧꯅꯗꯦ, ꯆꯥꯡ 나ꯏꯅ ꯈꯔꯁꯨ ꯄꯣꯊꯥꯎ꯫ ꯁ꯭ꯇꯥꯐ ꯑꯃ ꯑꯅꯤꯗꯣ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯐꯤꯔꯦꯞꯄꯗꯤ ꯇꯞꯅ ꯊꯣꯔꯛꯏ꯫ ꯀꯦꯕꯤꯟꯗ ꯂꯥꯛꯇꯨꯅ ꯒꯤꯠ ꯐꯝꯊꯩ꯫ ꯃꯁꯥ ꯉꯝꯗꯕꯅ ꯇꯥꯝꯅ
masa nekpana magi sidabu thamoi anigi leinakhiba mari loikre haiba yaribra mama ge hospital gi halaklama matong sanakhiba wari do ningsingla e phiripa hojiksu tapna mama bu phamung de hipali sanayai ningai lepte phiripa ima ge aning base nang tawra roi leprabra aina chada thakta na sikhi bada nang kari sunungai taba pokla roidra phiripa tapna mama bu nushine yengi ima aise fattaba macha haidu oire ima na chara hele khangna ima ge ningba thungan ge haibo ai khallu yadre sanayai mapi thangi phiripa pocket da humjillaga magi mobile do satori wallpaper do mama da uttuna aina sida hapiba photo se ubra se aigi thamoi dagi pathorakpa ahenba saktamni sidagi henba kanam ta hapningde singel amabu ikhutna aigi ni haina sokrabani ai pakhang nate